thakpa pambra. Naturaga churup thakpa nupa pambra karma pambe. You thakpa phatra dudi. Relationships ta la kanda. Tete se single la relationships ta lebra. Kai cha ji ke tete. Kang de rei ba kai cha ni ngasi harvest ke rei ba kai cha thogi. Kai no da toksan ga se. Moina nga ta huduk pire khonjel nei bu nga ta huduk pire ole. Harvest so hangal ni khoina. Oh. Khoina la ga thong ya pathal la ga. Kai no khra order toksala se sa sala se. Wa bra. Wa de da. Cha di kai wa da. Nganta so huduk pire nu ngai te. Hoi tu nang thiang lai. Adune. Nang thiang lai du. Nên anh khẳng tete da hokol ang khre try ya ga ta hokol ki ne. Coffee pai ko. Pai ra mi da. Ada tete tete gi kenom hange ba ko. Tete gi bazaar da viral video ma lai dena. Nami hadi crowd me am lai ne ba. Adu marak ta acting taw ba da gi di laurok pa gi sinam jang hoi tete na budi phamu udam ne na hai na. Adum video da clarification am lai gi dena. Pamu ude na laurok pa ne hai dena. Mai na mi crowd me am de marak ta acting da torok pa se. Kari hadi nungai ba tam di nungai hairage ba aduga acting to batam di mi sing do ugidre ba dum ai haide acting do focus tawri kanda leiba crowd sing do udre ba aduga loira kanda ga phasai be man yeng nungai ka hada phasai ba haide harau re da ade harau ba nungai ba ni ka so wa bam ta leigi de di nungai ba ngak ta ni harau ba ni ki mai ben marak ta ga ina ga jagoi sajar ga moi ngak potha jaboi na ga yeng ja ba do adi sum boring su pham ma leiba budi ka ko mai ma taw ba ai su ngai ka do masai tawari yeng dai ne ba adugum ba yeng ba ma phawhan ba do moi da su ai na ga adugi nungai ba do adu mai hai jar ge bazar ge si ado viral sensation queen ni na di viral ngak ta ngai ra ba ne ba thabal gi do su viral lai gre au thabal gi do mai taw do na kai thabal gi se smai taw ne adu matam da khoi gi kano taw gi Manipur gi kanosna hadi phibam sna Imphal area ga dadi thabal se chongan de ba du khara kano taw khatang kano taw ba dadi lampa gu apa pa le ba jaga su di khara chongal le ba adu ni mistake se nambol la chong ba chat pa ne chong ba se khoi nambol sna khoi gi ba chogi ni pi se mai ma pa moi ba adu nambol la thabal le ja se khoi hongna chat le khoi da hoi tor ga imana bi se tor adu thabal se kai gre hairak pani ba ai la ji chong de ba di yaro se ba ai di la ga thabal chong de ba ai thabal yam ngau re picture bi ka de hon ngau re ada chong de ba di yaro ga kon thau jam water supply dai phone dong na re dai da ma di lei ba ni hai chang ga kan sida moi di ekta traditional hai di phi phasana taw bi copy de oi ma ai di phanek tunga all star ga tong ga chat pane free ai ni lipa duga phi in de ba si di kamai ton chong ya ra roi sne ba ya ni chong ya ha ma da degi ma kok ka sum chong ni e ba se degi phi ji di upai se lai ta ba degi ba wok te phi wai ba i kai ba ja khang de ba ini na phi dom to hai je roi gi nang roi bu lai de ra hai lai ni il ro hai bai phi ne ba ni il ba blue do il la ai na ma kok sing asum mo ni bu du ga dai moi lai kai gi ibung sing na bi ra viral chat khre viral dagi ji ai thabal ge ambassador hoi le harau we ba da phau gi ba do ai thabal hai si atop manipur nat ba afam ama ta da chong ba na te ba thabal hai si thabal gi mangan da khut ka khusam na ga chong ba thabal gi brand ambassador oi ba ne ba da phau gi ba nungai ba do ai khata na khang ani hadi viral je chat min la ko hadi chat ma la ai chani ai sak yen da ba su oi re Facebook ta ai di Facebook se kya pai da ni na link tharak te ni ba nang do si chat lore iman ni sin sin na yeng de yeng ra ga viral sum chat lok pa hadi viral chat lok ingai matik hadi tete gi life ta so dom nok ning ba myam na dom thal le ram ne ba thal as khang de Facebook ka se da pi gi ba myam se character am ne khan du bet comment ne ga khan dri ai moi pam sa ba character am pi thoda in ne ngol adu myam da khang da ba tete gi funny side tam su le ram ne ba hadi myam da ga haidok ta publicly haidorak tri ba hoje pha film gi set manung da ga shooting ga tori ngai timing da ga yam nok ning ba incident ga thom ne thajai ba kai ga thoke manung da taw thok pa har ga di handak hoi kui na ai khongbi kai gre khongbi kujin plap pha ni hum ni shooting lepe adu khongbi ji phibam cha de ba hoje khongbi ji to pai kai re mi ma hang ba am lak nan ne khongbi pu me te te khongbi pu ye shooting manung adu mai na to adu hadi
ꯑꯩꯒꯤ ꯖꯔꯅꯤꯁꯤꯗ ꯃꯦꯃꯣꯔꯤ ꯑꯃꯈꯛꯅꯦꯕ ꯀꯨꯝꯕꯤ ꯀꯥꯏꯈꯤꯕ ꯈꯨꯖꯤꯟ ꯌꯥꯎꯈꯤꯗꯕ ꯀꯥꯏꯔꯗꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯗꯒ ꯁꯨꯝ ꯍꯥꯏꯔꯛꯄꯗ ꯑꯩ ꯁꯨꯇꯤꯡ ꯇꯧꯔꯤꯀꯥꯟꯗ ꯁꯨꯝ ꯐꯝꯃꯤꯟꯅꯔꯤꯀꯥꯟꯗꯒ ꯏꯃꯥꯗꯒ ꯅꯪ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯥꯡꯒꯣꯟ ꯀꯥꯔꯤ ꯍꯥꯏꯅꯦ ꯑꯥꯔꯃꯤ ꯃꯦꯖꯔ ꯑꯝꯗ ꯀꯥꯔꯒ ꯃꯥꯡꯒꯣꯟ ꯀꯥꯅꯤꯡꯉꯥꯏꯒ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯃꯤꯅ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯃꯌꯥꯝ ꯊꯣꯛꯏꯗꯅ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯥꯕ ꯌꯥꯎꯋꯦ ꯍꯣꯏ ꯚꯥꯏꯔꯦꯜꯒꯤ ꯁꯦꯟꯁꯦꯁꯟ ꯀꯨꯏꯟꯁꯨ ꯑꯣꯏꯔꯕꯅꯤꯅ ꯍꯟꯖꯟ ꯍꯟꯖꯟꯁꯨ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯅꯁꯨ ꯑꯣꯏꯕ ꯌꯥꯏꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯁꯤꯡꯁꯤꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯥꯏꯔꯤꯃꯈꯩ ꯄꯛꯆꯔꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯤꯅꯁꯨ ꯊꯥꯖꯩ ꯑꯗꯨ ꯑꯐꯕꯔꯣꯝꯗ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯀꯩꯁꯨꯗꯤ ꯈꯟꯗꯦ ꯑꯩꯅ ꯐꯠꯇꯕꯗꯤ ꯁꯃꯥꯖꯀꯤ ꯃꯥꯡꯕ ꯊꯕꯛ ꯑꯃꯗꯤ ꯑꯩꯅ ꯇꯧꯕ ꯅꯠꯆꯗꯦꯕ ꯑꯗꯨꯅ ꯑꯐꯕ ꯉꯥꯛꯇꯗ ꯚꯥꯏꯔꯦꯜ ꯆꯠꯄꯅꯤꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯉꯣꯟ ꯀꯥꯔꯛꯄꯩꯗꯨꯗꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯅꯤꯀꯣ ꯇꯦꯇꯦ ꯍꯧꯖꯤꯛ ꯃꯉꯣꯟ ꯀꯥꯖꯔꯛꯇ꯭ꯔꯦ ꯀꯥꯖꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯤ ꯑꯥꯔꯃꯤ ꯃꯦꯖꯔꯗꯣ ꯑꯩ ꯁꯛꯁꯤꯅ ꯑꯩꯅꯁꯨ ꯎꯖꯗ꯭ꯔꯤ ꯂꯩꯇ꯭ꯔꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯑꯥꯔꯃꯤ ꯃꯦꯖꯔ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯑꯣꯀꯦ ꯑꯗꯣ ꯇꯦꯇꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛꯀꯤ ꯐꯤꯒꯔ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯣꯕꯤꯌꯁꯂꯤ ꯇꯦꯇꯦꯒꯤ ꯐꯦꯟ ꯃꯌꯥꯝ ꯐꯦꯟꯗꯤ ꯑꯗꯨꯝ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗꯣ ꯐꯦꯟꯅꯒ ꯈꯪꯍꯧꯗꯅꯒ ꯆꯪꯁꯤꯜꯂꯛꯑꯒ ꯇꯦꯇꯦꯗ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯀꯃꯦꯟꯠ ꯑꯃ ꯄꯤꯔꯛꯄ ꯑꯣꯏꯔꯣ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯄ ꯑꯣꯏꯔꯣ ꯑꯗꯨꯏ ꯇꯥꯏꯃꯤꯡꯗꯨꯗ ꯍꯥꯏꯗꯤ ꯇꯦꯇꯦꯅ ꯀꯞꯀꯗ꯭ꯔꯥ ꯅꯣꯛꯀꯗ꯭ꯔꯥ ꯈꯪꯉꯛꯇꯕ ꯇꯥꯏꯃꯤꯡꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯣꯛꯄꯗꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡ ꯃꯆꯥꯁꯦ ꯃꯣꯏꯅ ꯍꯦꯟꯅ ꯑꯩ ꯄꯥꯝꯕꯁꯦ ꯑꯗꯨ ꯐꯣꯟꯒ ꯊꯣꯏꯒꯤ ꯑꯩꯈꯣꯏ ꯀꯀꯥ ꯑꯃ ꯕꯦꯟ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯁꯣꯔꯤ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯀꯥ ꯁꯟꯇꯣꯁ ꯑꯅ ꯃꯥꯅ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯟ ꯇꯧꯋꯦ ꯇꯦꯇꯦꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡꯅꯤ ꯀꯥꯏ ꯍꯥꯏꯕꯗꯨꯗ ꯐꯣꯇꯣ ꯅꯝꯅꯤꯡꯉꯦ ꯑꯗꯒꯤ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯕꯦꯟꯗꯒꯤ ꯇꯧꯔꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯇꯧꯔꯒ ꯅꯝꯕꯒ ꯌꯥꯎꯈꯤꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯈꯪꯗꯦ ꯑꯉꯥꯡꯒꯤ ꯊꯃꯣꯏꯗ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯃꯣꯏꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝ ꯊꯤ ꯍꯦꯜꯂꯦꯕ ꯑꯗꯒꯤ ꯄꯤꯛꯇ ꯄꯤꯛꯏꯕ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯇꯧ ꯌꯥꯗꯕꯒꯁꯦ ꯑꯩꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯔꯗꯤ ꯇꯧꯅꯤ ꯀꯥꯏ ꯍꯥꯏꯔꯒ ꯇꯧꯕ ꯆꯥꯛ ꯆꯥꯎ ꯌꯥꯗꯕꯒꯁꯦ ꯇꯦꯇꯦ ꯎꯅꯍꯟꯗꯣꯏꯅꯤ ꯍꯥꯏꯔꯗꯤ ꯆꯥꯛ ꯆꯥꯍꯟꯕ ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯃꯒꯤ ꯍꯥꯏꯗꯤ ꯃꯣꯏꯗ ꯄꯤꯕꯗꯣ ꯑꯗꯒꯤ ꯎꯖꯔꯒ ꯌꯥꯝ ꯊꯤꯅ ꯃꯣꯏꯅꯒ ꯍꯔꯥꯎꯖꯕ ꯎꯔꯒ ꯌꯥꯝꯅ ꯑꯩꯁꯦ ꯑꯁ ꯑꯉꯥꯡꯅ ꯌꯥꯝ ꯊꯤ ꯄꯥꯝꯕꯤꯒ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕ ꯅꯨꯡꯉꯥꯏꯕꯗꯣ ꯊꯤ ꯅꯨꯡꯉꯥꯏ ꯃꯣꯏꯅꯒ ꯑꯉꯥꯡꯁꯤꯡꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯩꯅ ꯁꯨꯝ ꯉꯁꯤꯐꯥꯎ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯐꯦꯟꯁꯤꯡꯁꯦ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯅ ꯑꯣꯏꯕ ꯇꯦꯇꯦꯒ ꯀꯧ ꯇꯦꯇꯦ ꯂꯥꯛꯑꯦ ꯀꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏ ꯊꯥꯏꯅ ꯑꯩꯈꯣꯏ ꯄꯤ ꯀꯥꯟꯗꯁꯨ ꯄꯥꯝꯖꯕ ꯃꯤꯁꯦ ꯃꯤꯡ ꯀꯩꯁꯨ ꯃꯤꯡ ꯑꯗꯨꯝ ꯀꯧꯏꯅ ꯏꯆꯦꯒ ꯑꯗꯨꯝ ꯍꯥꯞꯇꯦ ꯃꯣꯏꯅ ꯇꯦꯇꯦ ꯂꯥꯛꯑꯦ ꯇꯦꯇꯦ ꯑꯗꯨ ꯃꯣꯏꯅ ꯑꯩꯒꯤ ꯌꯥꯝ ꯄꯥꯝꯅ ꯇꯥꯕꯁꯦ ꯑꯣꯏꯒꯤ ꯅꯥꯆꯣꯝꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯉꯥꯡꯈꯩꯅ ꯉꯥꯏꯖꯒꯦꯅ ꯑꯃꯨꯛ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯑꯣꯏꯒꯤ ꯅꯥꯆꯣꯝꯁꯤꯅ ꯍꯦꯟꯕ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯍꯥꯏ ꯊꯦꯡꯅ ꯈꯨꯗꯤꯡꯒꯤ ꯑꯣꯏꯒꯤ ꯅꯥꯆꯣꯝ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯕ ꯑꯗꯨꯅ ꯐꯦꯟꯗꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯦꯟꯗꯜ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯐꯦꯟ ꯃꯌꯥꯝꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯤꯗꯩꯁꯨ ꯍꯦꯟꯅ ꯂꯝꯕꯤ ꯆꯠꯂꯛꯀꯗꯕ ꯃꯌꯥꯝ ꯂꯩꯔꯤꯅ ꯑꯗꯨꯐꯥꯎꯗ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯒꯤ ꯊꯃꯣꯏꯗꯣ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯍꯣꯏ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯇꯦꯇꯦ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯇꯦꯇꯦꯁꯤꯅ ꯀꯔꯤꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 24ꯁꯤꯗꯅꯦ ꯁꯨꯄꯔ ꯄꯥꯋꯔ ꯑꯃ ꯄꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯛꯑꯦ ꯈꯜꯂꯣꯕ ꯁꯨꯄꯔ ꯄꯥꯋꯔꯅꯤꯀꯣ ꯄꯥꯏꯗꯣꯏꯁꯦ ꯅꯪꯅ ꯍꯥꯏꯗꯤ ꯅꯪ ꯑꯩ ꯇꯧꯅꯤꯡꯕ ꯌꯥꯗꯣꯏꯅꯦꯕ ꯕꯠ ꯅꯪꯉꯣꯟꯗ ꯂꯤꯃꯤꯇꯦꯁꯟ 3ꯈꯛ ꯂꯩꯌꯦꯕ ꯁꯨꯄꯔ ꯄꯥꯋꯔꯁꯦ ꯄꯥꯏꯕ ꯃꯇꯝꯗ ꯅꯪ ꯇꯧ ꯉꯝꯗꯣꯏꯁꯦ ꯇ꯭ꯔꯥꯐꯤꯛꯀꯤ ꯑꯃ ꯑꯗꯒꯤꯗꯤ ꯗ꯭ꯔꯃꯥꯒꯤ ꯑꯃ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯃꯩꯒꯤꯀꯣ ꯀꯔꯝꯕ ꯄꯥꯏꯅꯤ ꯇꯦꯇꯦ ꯗ꯭ꯔꯃꯥꯁꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤꯅ ꯇ꯭ꯔꯥꯐꯤꯛ ꯈꯜꯂꯅꯤ ꯍꯥꯏꯗꯤ ꯇ꯭ꯔꯥꯐꯤꯛꯁꯦ ꯑꯗꯨꯝ ꯊꯣꯛꯄ ꯊꯕꯛꯅꯤꯗꯅ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯅ ꯈꯜꯂꯛꯄꯒ ꯌꯥꯎꯋꯤꯗꯅ ꯑꯁ ꯑꯩ ꯅꯪꯉꯔꯣꯏ ꯁꯤ ꯒꯥꯔꯤꯁꯤꯃ ꯄꯥꯏꯔ ꯊꯥꯔꯒ ꯃꯐꯝꯗꯨꯗ ꯌꯧꯔꯗꯤ ꯀꯥꯏꯅꯒ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅꯒ ꯂꯣꯏ ꯁꯤꯟꯕ ꯌꯥꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯁꯨꯄꯔ ꯄꯥꯋꯔꯗꯨꯃ ꯄꯥꯏꯔꯗꯤ ꯂꯣꯏ ꯌꯥꯔꯦꯅ ꯑꯁꯥꯏꯗ ꯂꯩꯕꯁꯨ ꯒꯥꯔꯤꯗꯣ ꯊꯥꯡꯉꯒ ꯑꯩ ꯃꯐꯝꯗꯨꯗ ꯄꯣꯔꯛꯄ ꯑꯗꯨ ꯇ꯭ꯔꯥꯐꯤꯛ ꯑꯗꯨꯝ ꯈꯜꯂꯅꯤ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯝ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯇꯦꯇꯦꯒꯤ ꯈꯨꯠ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯂꯩꯔꯛꯇꯣꯏꯅꯤꯗꯅ ꯃꯥꯅꯦ ꯍꯣꯏ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁꯁꯦ ꯊꯥꯏꯅ ꯏꯆꯦ ꯕꯤꯅꯤꯇꯥꯅꯒ ꯁꯦꯠꯄꯗꯣ ꯇ꯭ꯔꯥꯐꯤꯛ ꯊꯧꯔꯥꯅꯤꯗꯣ ꯌꯥꯝ ꯐꯖꯩ ꯃꯥꯗꯣ ꯃꯤ ꯃꯌꯥꯝꯅ ꯉꯥꯎꯅꯕ ꯑꯣꯏꯗꯅ ꯃꯌꯥꯏ ꯂꯦꯞꯄꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯆꯜꯂꯒ ꯃꯌꯥꯏꯗ ꯂꯦꯞꯄꯒ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯑꯁ ꯈꯪꯗꯦ ꯄꯥꯋꯔꯗꯨꯃ ꯄꯥꯏꯔꯕꯅꯤꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯗꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯇꯦꯇꯦ ꯍꯥꯏꯗꯤ ꯈꯪꯗꯦꯅꯦ ꯇꯦꯇꯦꯒꯤ ꯂꯥꯏꯐꯁꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯐꯅꯤ ꯃꯣꯃꯦꯟꯠ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯁꯤꯜꯂꯒ ꯍꯤꯡꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯑꯗꯨꯝ ꯅꯣꯛꯑꯒ ꯂꯩꯕꯩ ꯇꯥꯏꯞꯇ ꯑꯩꯈꯣꯏꯅ ꯎꯀꯥꯟꯗ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯁꯨ ꯍꯥꯏꯗꯤ ꯅꯣꯛ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯅꯣꯛ ꯑꯗꯨꯝ ꯆꯠ ꯂꯩꯔꯦ ꯑꯗꯣ ꯀꯝꯄꯜꯁꯔꯤ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯐꯣꯇꯣ ꯁꯨꯠꯄꯨ ꯑꯣꯏꯒꯦꯔꯥ ꯔꯤꯜꯁ ꯅꯝꯕꯗꯕꯨ ꯑꯣꯏꯒꯦꯔꯥ ꯃꯣꯃꯦꯟꯠꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯀꯥꯏꯈꯤꯕ ꯃꯣꯃꯦꯟꯠ ꯍꯥꯏꯒꯗ꯭ꯔꯥ
ꯀꯔꯤꯒꯗꯤ ꯂꯩ ꯍꯥꯏꯗꯤ ꯇꯦꯇꯦꯅ ꯈꯔ ꯑꯗꯨꯝ ꯐꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯏꯀꯥꯏꯈꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯅꯨꯄꯥꯒ ꯀꯩꯅꯣ ꯇꯧꯔꯒ ꯄꯥꯔꯛꯄꯁꯦ ꯑꯣꯏꯒꯤ ꯅꯥꯆꯣꯝꯁꯦ ꯑꯇꯣꯞꯄꯗꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯕ꯭ꯔꯦꯟꯁꯦ ꯈꯔ ꯃꯊꯧ ꯇꯧꯕ ꯋꯥꯠꯄ ꯃꯥꯜꯂꯦ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯍꯟꯗꯛ ꯅꯧꯅ ꯍꯥꯏꯇꯥꯔꯗꯤ ꯗꯥ ꯁꯨꯔꯖꯀ ꯑꯩꯒ ꯑꯦꯛ ꯇꯧꯕꯗ ꯑꯣꯏꯒꯤ ꯅꯥꯆꯣꯝꯁꯦ ꯈꯔ ꯀ꯭ꯂꯣꯁ ꯑꯣꯏꯕꯒꯤ ꯀꯩꯅꯣ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯈꯔ ꯏꯀꯥꯏꯕꯗ ꯑꯗꯨꯃꯛꯇꯤ ꯇꯧꯔꯛꯇꯕꯅꯤꯅ ꯍꯥꯟꯅ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯆꯥꯅꯕꯁꯨ ꯂꯥꯛꯑꯦ ꯑꯩ ꯑꯦꯇꯦꯟꯁꯟꯁꯦ ꯆꯥꯅꯕ ꯑꯗꯨꯝ ꯄꯤꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗ ꯏꯅꯧ ꯅꯧꯅ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯑꯣꯏꯒꯤ ꯅꯥꯆꯣꯝ ꯅꯝꯕ ꯀꯥꯟꯁꯦ ꯗꯥ ꯁꯨꯔꯖꯀ ꯅꯝꯕꯁꯤꯗ ꯍꯥꯟꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯅꯨꯄꯥꯗꯨꯒ ꯃꯥꯏ ꯆꯪꯁꯤꯜꯂꯒ ꯌꯦꯡꯅꯕ ꯀꯩꯁꯨ ꯌꯥꯎꯗꯦꯕ ꯑꯗ ꯑꯣꯏꯒꯤ ꯅꯥꯆꯣꯝ ꯅꯠꯇ꯭ꯔꯀꯥꯟꯗ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯅ ꯑꯃ ꯗꯥ ꯁꯨꯔꯖ ꯏꯕꯥꯅꯤ ꯅꯝꯃꯤꯟꯅꯈ꯭ꯔꯦ ꯑꯗ ꯉꯝꯗꯕ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯨ ꯍꯥꯏꯔ ꯆꯪꯁꯤꯜꯂꯛ ꯑꯩꯁꯦ ꯏꯀꯥꯏꯕꯁꯦ ꯌꯥꯝ ꯏꯀꯥꯏꯔꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯒꯤ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯏꯀꯥꯏꯕꯁꯦ ꯈꯪꯉꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯁꯨꯝ ꯊꯥꯒꯠꯂꯛꯄꯗ ꯅꯛꯁꯟꯅꯕꯗ ꯀꯩꯁꯨ ꯈꯜꯂꯛꯇꯕꯗꯣ ꯑꯣꯏꯔꯦꯕ ꯍꯥꯟꯅꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯅꯦꯕ ꯑꯗꯨꯕꯨꯗꯤ ꯑꯗꯩ ꯉꯥꯏꯖꯒꯦ ꯃꯇꯝꯗ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯀꯩꯁꯨ ꯗꯥꯇꯣꯟꯒ ꯑꯩꯒ ꯅꯛꯁꯟꯅꯕ ꯀꯩꯁꯨ ꯑꯣꯏꯈꯤꯗꯦꯕ ꯑꯗꯨꯝ ꯑꯩꯅ ꯏꯉꯥꯎ ꯉꯥꯎꯖꯔ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯈꯔ ꯅꯛꯁꯟꯅꯔ ꯌꯦꯡꯅꯕ ꯈꯣꯠꯅꯕ ꯃꯉꯣꯟꯗ ꯉꯥ ꯊꯥꯕ ꯈꯣꯠꯄ ꯇꯧꯕ ꯌꯥꯎꯈꯤꯕꯅꯤꯅ ꯑꯗ ꯈꯔ ꯃꯥꯟꯅꯕꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯔꯤꯕ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃꯒ ꯌꯦꯡꯅꯧ ꯍꯥꯏꯕꯅꯦꯕ ꯑꯗꯨꯁꯨ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯏꯀꯥꯏ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯦꯗꯅ ꯃꯤꯗꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯥꯟꯅ ꯆꯠꯈꯤꯅꯤ ꯍꯣꯏ ꯂꯥꯟꯅ ꯆꯠꯈꯤꯅꯤ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅꯤꯀꯣ ꯂꯣꯏꯅ ꯑꯗꯣ ꯇꯦꯇꯦꯅꯒ ꯐꯣꯇꯣꯒ ꯏꯟꯁꯇꯥ ꯑꯣꯏꯔꯣ ꯐꯦꯁꯕꯨꯛ ꯑꯣꯏꯔꯣꯀꯣ ꯁꯤꯗꯒ ꯊꯥꯒꯠꯈꯤꯕ ꯃꯇꯝꯗꯅꯦ ꯑꯁ ꯑꯩ ꯁꯤ ꯐꯣꯇꯣꯁꯦ ꯍꯥꯏꯗꯤ ꯊꯥꯒꯠꯂꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ ꯀꯥꯏꯅ ꯈꯜꯂꯛꯄ ꯇꯥꯏꯃꯤꯡꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯎꯋꯦ ꯊꯥꯒꯠꯂꯨꯔꯒ ꯉꯥꯏꯍꯥꯛ ꯊꯥꯒꯠꯂꯨꯔꯅꯤꯗꯅ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯨꯔꯅꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯁꯤ ꯐꯣꯇꯣ ꯊꯥꯒꯠꯂꯝꯗ꯭ꯔꯁꯨ ꯐꯒꯗꯕꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯥꯔꯀꯥꯏꯞꯇ ꯀꯩꯗ ꯅꯝꯁꯤꯟꯈꯤꯕ ꯑꯗꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯃꯁꯤꯡ ꯊꯤ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯊꯥꯏꯅꯒꯤ ꯐꯣꯇꯣꯒꯁꯦ ꯊꯥꯏꯅꯗꯤ ꯔꯤꯜꯁ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯔꯛꯄꯗ ꯊꯥꯒꯠꯈꯤꯕ ꯐꯣꯇꯣꯒꯁꯦ ꯂꯣꯏ ꯑꯥꯔꯀꯥꯏꯞꯇ ꯆꯪꯈ꯭ꯔꯦ ꯑꯗ ꯆꯥꯕꯗꯤ ꯍꯧꯔꯁꯦꯕꯀꯣ ꯑꯃꯇꯪ ꯍꯪꯉꯝꯒꯦ ꯑꯗꯨꯒ ꯆꯥꯕ ꯍꯧꯖꯤꯜꯂꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯁꯦꯀꯣ ꯋꯥꯔꯕꯅꯤꯀꯣ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡ ꯁꯨꯃꯥꯏꯅ ꯌꯦꯡ ꯄꯨꯛꯁꯨ ꯍꯥꯏꯗꯤ ꯈꯣꯡꯁꯨ ꯈꯣꯡꯉꯝꯃꯅꯤ ꯊꯥꯖꯩ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯒ꯭ꯔꯨꯒ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯋꯦ ꯇꯦꯇꯦꯗꯅꯦ ꯍꯥꯏꯗꯤ ꯇꯦꯇꯦꯅ ꯁꯨꯝ ꯍꯥꯏꯗꯤ ꯐꯅꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯝꯅꯤꯅ ꯇꯦꯇꯦꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯣꯃꯦꯗꯤꯌꯟ ꯔꯣꯜ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯒꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅ ꯃꯣꯏꯒꯤ ꯂꯥꯏꯐꯇꯨꯒ ꯇꯦꯇꯦꯒ ꯁ꯭ꯋꯤꯠꯆ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯛꯑꯕ ꯇꯦꯇꯦꯁꯦ ꯀꯔꯝꯕ ꯀꯣꯃꯦꯗꯤꯌꯟ ꯑꯦꯛꯇꯔꯒ ꯀꯔꯝꯕ ꯀꯣꯃꯦꯗꯤꯌꯟꯒ ꯂꯥꯏꯐꯀꯁꯦ ꯁ꯭ꯋꯤꯠꯆ ꯇꯧꯅꯤ ꯃꯤꯁꯇꯔ ꯋꯤꯜ ꯍꯥꯏꯔꯒꯅꯤ ꯃꯤꯁꯇꯔ ꯋꯤꯜ ꯆꯈꯠꯅꯩꯅ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯑꯗꯨꯏꯁꯨ ꯑꯐꯠꯇꯕꯗꯤ ꯅꯠꯇꯦꯗꯅ ꯃꯥꯅ ꯇꯧꯔꯤꯕꯗ ꯑꯗꯨꯝ ꯀꯥꯟꯅꯕꯗꯤ ꯑꯣꯏꯔꯒ ꯃꯥꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯏꯀꯥꯟꯗꯒꯤꯁꯨ ꯍꯧꯅ ꯃꯥꯁꯤ ꯌꯦꯡꯉ ꯂꯥꯛꯑꯦꯅ ꯀꯥꯔꯇꯨꯟꯗ ꯑꯗꯨꯝ ꯃꯥꯁꯦ ꯌꯦꯡꯖꯔꯛꯑꯦ ꯑꯗꯨꯝ ꯃꯤꯒꯤꯗꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯥꯔꯇꯨꯟꯗꯁꯨ ꯌꯦꯡꯉꯤ ꯃꯥꯁꯦ ꯑꯗꯨ ꯃꯥꯅ ꯆꯒꯠꯅꯕ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯪꯗꯦ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯄꯣꯛꯑꯒ ꯑꯗꯨꯝ ꯆꯒꯠꯅꯗ꯭ꯔꯣ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒ ꯑꯣꯏꯅ ꯁ꯭ꯋꯤꯆ ꯇꯧꯅꯤꯡꯉꯤ ꯑꯗꯨꯗꯤ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃ ꯂꯧꯔꯁꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕ ꯍꯥꯎꯕ꯭ꯔꯥ ꯊꯤ ꯍꯥꯎꯋꯦ ꯀꯩꯀꯩ ꯆꯥꯅꯤꯡꯉꯦ ꯀꯩꯀꯩ ꯀꯧꯈꯤꯁꯤꯒꯦ ꯁꯤꯁꯦ ꯍꯣꯔꯦꯟ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯆꯥꯔꯁꯦ ꯂꯣꯏꯔꯛꯄꯗ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯄꯨꯛꯁꯦ ꯃꯣꯏꯒꯤ ꯁꯦꯟꯗꯋꯤꯁꯁꯤꯃꯗꯤ ꯊꯤ ꯍꯥꯎꯔꯦ ꯑꯩ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯃꯄꯥꯛꯇꯨꯝ ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯀꯩꯒꯨꯝꯕ ꯇꯦꯇꯦꯅꯒ ꯍꯧꯖꯤꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯊꯥꯒꯠ ꯇꯥꯔꯒꯗꯤ ꯀꯦꯞꯁꯟ ꯀꯩ ꯍꯥꯞꯄꯒ ꯊꯥꯒꯦ ꯇꯧꯕ ꯀꯦꯞꯁꯟꯂ ꯀꯦꯞꯁꯟꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠ ꯇꯥꯔꯗꯤꯅꯦ ꯍꯥꯔꯚꯦꯁꯀꯤ ꯍꯥꯞꯇ ꯉꯥꯏꯔꯤꯅ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯍꯥꯟꯅꯗꯤ ꯄꯨꯡ ꯑꯃꯗꯤ ꯍꯥꯡꯉꯝꯃꯤꯗꯅ ꯍꯥꯞꯄꯒ ꯍꯦꯛꯇ ꯍꯥꯎꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯩꯇ꯭ꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯔꯚꯦꯁꯀꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨ ꯃꯣꯏꯒꯤ ꯁꯦꯟꯗꯋꯤꯁꯇꯣ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯎꯔꯦ ꯑꯗꯨ ꯏꯔꯒ ꯑꯗꯨꯝ ꯊꯥꯒꯠꯈ꯭ꯔꯅꯤ ꯉꯥꯛꯇꯪ ꯁ꯭ꯋꯥꯏ ꯆꯠꯁꯤꯔꯥ ꯆꯥꯁꯜꯂꯨꯔꯕꯅꯤꯅ ꯈꯤꯇꯪ ꯇꯨꯝꯃ ꯁꯤ ꯑꯃꯨꯛ ꯆꯥꯕ ꯇꯨꯝꯅꯕ ꯌꯥꯅꯕ ꯍꯣꯏ ꯏꯃꯥꯏ ꯄꯦꯠ ꯍꯧꯒꯠꯄꯒ ꯉꯝꯗ꯭ꯔꯦ ꯆꯥꯔꯨꯕꯗꯒꯤ